Hauzik ahan with the Marui Bapau. Malem the Maming Lerba Manipuri Loktak Pat, Awang Bataki tourism destination Ama Oina Sangalagani Haina, Chief Minister and Birina Fungo Crate. NICDCL na yana kiba wafam sing thabak to onthok na laibagi mayokta yaning dabak fungdok to na Imphal More lambi NIC 10 da lambi pakthok chakthok pagi thabak village chief mapan na thingzin khrei amadi Lok Sabha da opposition na Nagaland mihat yaning de haina condemn tawkibaga loina na thodogasi thingzinana ba government da dabi tawkhrei Miyamna government piba COVID-19 ki SOP sing ningthi nangang na chatuna chathok pamatam da marks upiba sanitizer siznaba khud sa seng na toina hambiba amasung foot taruk ki distance kak na chatpa haiba chatna kanglon sing asi tung induna COVID-19 nagi ngakthok mina si loina na chahi tara nipan gi mathak talai ma miyoi sing na COVID-19 vaccine soidana kapthok piu hauzik pau sandok na pizari Manipuri Lenga ki machinery sing na inner line permit system ILPS mapung fa na chalai na bahonari loina na mapalam dagi mi changthok changsin tawbagi record kup na senabagi thabak pakhatli haina Chief Minister and Birina Fongdo Khrei ngasi International Society for Krishna Consciousness skon na sinduna pangthokpa Interfaith Dialogue the need of the global society today haiba nomagi oiba conference amada wafamasi Fongdokladuna CM na makata na haiki malem da maming lereba Manipur gi Loktak Pat awang bathaki tourism destination ama oina semgalagani Chief Minister na lamda masida BJP na luchingba chungsinaba lengak lakpadagi law and order gi fibam phagadle haina su Fongdokladuna naha singda afaba ahongba kaya uba fangle haiki Chahi amada foreign tourist tara mangadagi tadana lamda masida lakli maramaduna yoga practice ki mafam yauna Loktak Pat asi first class tourism destination oina semgalagani haina makata na Fongdokhi ngasi Bhakti Swarupa Damodara Swami gi marfutara mari suba mapok kumon ga mari lainana pangthokhiba conference aduda skon gi general secretary Akanath Das amadi Manipur gi business tycoon Thangjam Dabali na wafam kaya Fongdokhi Nagadolina haigibut science ne everything is in a law matam sida sidagi henba koi mayam support create a report amalai na madugi to mayam na madugi message ma which is the people only through this madugi spiritual madu khanga kanda dai koi sandi thamba ngamne kai ki ma ko yam na pichibi na recognize so probably there of koi Manipur ki Kasi Manipur masama na bor about the meeting masama na mana city stage ba biyo kanto ki ba ko yamna admire to se ba yamna hoki ba thawdong ma le ki sa no National Highways and Infrastructure Development Corporation Limited NICDCL ga yana kiba wafam sing thabak ta onthoktana laibagi mayokta yaningdaba fongdoktuna Imphal More lambi NIC 102 gi Khongkhangdagi New Mongzang Village Fawbagi lambi pakthok chakthokpagi thabak yanaba ama puraktri Fawba Village Chief mapanna thingzin khrei hiram asigi matangda Yangau 5 Village ki Chief Jangmang Haukip na paumi sing da haiki National Highway 102 Imphal More lambi pakthok chakthokpagi NICDCL gi makhada Khongkhangdagi hauraga Tuipi Mate Village Sibong Khudeng Thabi Village, TM Jaumonwam Village, K Zalenmol Village, H Mongzang Village, L Faimol Village, Yongau 5 Village, Amadi New Mongzang Village, Faubigi, Package 3 Amadi Package 4 Asi, Government of India na Act is Policy gi makhada haukiba chahi Englishing ani tara tarugdagi survey tawduna thabak haurakibani. Masida highway asigi manakta khundariba khulmapan gi village chief singa mamang da NICDCL ga yana kibak agreement mayam ama mapung fana ngasi fawba loisinri. Loinana pending laina chakot thaurangi damak khalaga support tawduna chada humfutara yauraba fawba thabak suhanduna Laikibani, Hauzik Faba Kulmapan gi Pifam Tokpa demand sing Pitoktana Laiba Maramna. NICDCL gi Makada Package 3 Amadi Package 4 gi Mafam sing da Tabak Suriba Asi Ngasidagi Atingba Tamle. Yanabama Puraktri Fauba Makata na Atingba Asi Tamgani Haina, Jangmang Haukip na Makata na Fongdoke. Government of India na
look is policy, look is policy makada. Lambi se chao thor ga SN highway simini hai basi 2016 da salve to ga thabak implement ho re. Adubu si manung sida ningthu mayam ga yana khiba ekoi gi agreement manung da pending mayam le ga ekoi na thabak su besi ekoi su handing di. Adubu ekoi na development work se ekoi na support to bagi to ba utba oina 70% mafam se ekoi na su hand kre support su to we hu phau adubu hu ju ngahak lip ju hai ba se ekoi na ekoi concern department ga yana khiba pending da le ba issue mayam se fasla to dringi ngahak levo hai na ekoi na ban to ga se ma contractor sing concern department sing su ekoi ye demand se yam lu na khan pi ga athu ba madam da ekoi gi problem mayam pending da le ba issue mayam se loisin view hai ba se ekoi mayam da thamje Union Home Minister Amit Sahana ngasi Nagaland hingsa gi matangda Parliament da mahak ki oiba warel thamgadori hairi Lok Sabha da opposition na Nagaland mihat janing da haina condemn tawkiba ga loinana thaudog asi thizinna ba government da dabi tawkhre Rajya Sabha da Congress luchingba Malik Arjun Kharge na thaudog asi yam hakchinba tamthiba thaudog amani haiki Lok Sabha da Nagaland da micham kaya hat kiba gi matangda wa ngangladuna Congress MP Gaurav Gogoi na thaudog asi Laibak asigi puwari gi amamba numit amani haina fongdokladuna intelligence ki asoiba laibadagi micham kaya sikhibani haiki khutlai paijadaba micham sing amadi hardcore militant sing anigi khenaba khangkhidaba asi miyoi khuding makna wahang hangnari haina gogoina makhata ki mahakna defense minister Rajnath Singh da thaudok asigi matangda statement thamnaba appeal tawbaga loinana laikhidrba singi imungda ex gratia pigadabani haiki Rajya Sabha gi MP amasung Maharaja Laisemba Sana Zawna ngasi Bisnupur district ki Kaibul Lamjaw da leiba Fawoibi Akong Zambagi laifamda laktuna chahi Chanau Tambagi Thauramda saruk yakhre Thauram aduda ining thauna mamangai da Buddha Chandra Maharaj haktakta lamdam asigi miyamda ningthauga bhab tana hodabadagi michai Tharamduna awa ana taduna mithoi mihenba chaukhatpa ngamladaba pumnamak ngasidagi koktuna nungai na panba oiro haiki Tharamadu da M Ashni Kumar spokesperson BJP Manipur Pradesh amadi MTS ki chairman na Miyam Butaram Okhi loinana oi bozau JJP member na thagat warol piki program asli kuaide ahli ubiraba mayam sena ko koi no ko ya de hai ki Thang tabu mahi loisang singda primary thakta tamlaknaba amadi thang ta masanagi certificate masak Kanghananabagi matangda khana nainabagi thauram ama Kanglai Indigenous Martial Arts and Culture Society Kemax na sinduna ngasi DM College talaiba GN Manipur Dance Academy da pangthokre thauramadu da saruk yakiba JCIL PS ki hanagi convener Ibo Tombi Khuma na fongdoki madudi thangta masana asi supnagi sana khotna ba khaktanate lamdam asigi discipline culture amasung lining laison ga tatna thana ba yadraba masana amani masana asigi haurakfam oriba Manipur da class 9 dagi thangta gi subject tamgadabani haiba wafam asi hongdokpa mathau tare Angang singna nauringai matam haibadi class 1 dagi masana asi sungsoi soidana tambada yadaba ama oina khongthang lokhat fam thoi asigumba masana asida mana fanglakpa mioi singda Jammu and Kashmir dadi atopa masana singda piba facilities singa chap manana job kota piri adubu Manipur dadi kanaba ifang fanghandaba gum tauri asi government asina thausadabagi mamini haina ibotombi khumana fongdoke government da thang tabu Masak Kangbidaba Yade Haina Taksin Bagi, Tangai Fadaba Sulay Haina Mahak Namakataki. Ngasigi Taramadu da Dr. Seram Roses na moderator Oikibagaloina na Kimax ki President and Azid, World Thangta Federation ki President H. Prem Kumar, JN Manipur Dance Academy ki Rosen Longzamban Sarukyaki.
harapun waiba Manipur government masisida competition si makang thana ibuat pa ledana primary thakuju tamba wat perse masi state ki initiative kha wat ra hana ri khan khanje masi ke pro kudu mangkang thamgar bada kogi nitin ye si matam sangna mudore mangore adubu amuk singala 1979 musu IT da aku nitin ye si pri expert committee share na tamba ho ko class 6 ke tamba ho Barakthana atenba break ama lominasi. Leihau kunai kanwa luktin lakalgi mapo kumon foundation dega mari leinana pangthok jaba hayengi dama gelhau mi ekhoi pulasi haiba wakal parinda lakalga khusam naduna charminariba Farmers Club Ikal Isak Lipul amadi puyana puthok saba leibak ningba amadi matam isai tarama thoika phongjabagi thauramama lakliba poinu gi taret ni panba irai numit ing kumjali singaniga kungamathoi December ki tarik tarada awang biosida leiba asa cinema hall da pangthok jaragani isai singasibu sakpigadaba saisakpasingdi Lakshmi Thongram Pinky Saikhom America Sorokhaibam Arvin Nachingbani Masida sunatana to pasai sakpa kaya masu miyam da kudol tamjagani thawra masida aimol khodam pai kulgi kunja singna aimol jagoi kimax ki jagoi kanglofna thogol jagoi kudol tambigani hairiba thawra masida ireisa singna sarugya biu thawra mapung phan biu yelhomi gi lipul chelen biu haina lakalna nolukna paujinjari Break matung da taram nokchari makhataba pau pizari. Nagamapal Rims Road ta leiba Rama Foundation asinduna lakliba December gi tang mapandagi chengum thabagi niyom sing takpagi training program ama pangthokani haina Rama Foundation gi pro nongan ba S na thador pacherol amana hairi. Training program asigi maru oiba pandamdi miyamu sentok lambi lehenba amadi isana isabu thabak pibani hairi. Tang mapan faubagi manungda thawai yawa miyoi SIGS organizations amadi lomi singna makhoigi biodata adu Rama Foundation gi office ta pisalaknaba khanghanbaga loinana SC ST natraga soinaraba miyoi singdana hena khudong chaba pigani hairi Haukiba tang anigi numidang da iram sifai mayai lekai da leiba Salam Ratan kauba miyoi amabu wangoi police ki team amana aranba charge kaya tausilaga faraba matungda tamthina fu chaikiba thawong aduda chenaba police personnel singi mathakta Manipur sarkar na akanba miyeng changbiduna action lokhatpiu haina National People's Party NPP Manipur gi Vice President Khuraizam Lokena ngarang yumnam huidrom da leiba mahaki yumda paumi singa unabada phongdokre Haujik Manipur da law and order pagalaktuna police amadi miyam gi marakta afaba mari laklaba matam asida miyam na police bu hena kiraba yaba maungda wangoi police ki team amana micham praja amada chathakiba ka henba thawong aduga mari leinana karigumba sarkar asina action lokhat haudragadi miyam na sarkar asida thamliba thajaba adu mangkiba yai hairaduna wangoi kendragi micham miyam da maram leitana police na chathariba thawong asida Mahak tubina khak gengduna leito oi amasung micham prajagi hakpu police na khak khongoina ba yaroi haina phongdoki Naha singi damak central government amadi state government na hongdokpa toan ba scheme singi matangda khangan ba amadi madugi khudong chaba sing phangangani amadi skill pair ba naha sing masana masabu thabak pijana ba honagani haina patsoi SC intending candidate RK Rameswar nangarang People's Convention amada phongdokre Laraba kokhanaba fangpham thokpa chak thung fangpham thokpa benefiting fangangani mahusagi khudol oina thambiramba canal kaya nongmagi musilakli asigumba maril sing asi ningthina thamba mathau tai canal sing mathau tawdaba maramna lawu singu bagi lamda awaba kaya mayuknari agrarian sector chakhat hangani haina Rameswar na makhata na phongdoki takkel pukangbi maril chandrakhong amukhong ghari turel langbal maril sanabba Maril amadi merakhong ningthina thamba mathau tai isingi awaba mayuk nadanaba laikai gi pukri semgat pa yauna scientific agriculture knowledge sing phanghanduna madugi khudong chaba phangangani ana layengi lamda constituency asigi manung da laiba ana layeng farm sing hena sakhat hanba amadi constituency asigi manung da laiba tongan ba mafam sing da changnai na health camp sing pangthokani constituency asigi manung da laiba miyam asida chada humputara tuti ising thakpa phangdriba asi phanghanana ba huzik laiba water supply scheme
sing asi upgrade tawbada natana ising fanghan dabagi awaba lehendaba honagani hainasu mahakna phongdokhi drugna ekoi khunaida asumatik fattaba setting pibuduna manmoy kanda war against the drug na drug yonba drug saba guli yomba simu phara duna punishment piba adugi thabak thoroksi mayam manipur go na pangthongli adu ai gi oiba tongan ma miyeng ama miyam da puning singjan mo haiba taragadi drug saba masing helapadi war against the drug tholai bini drug ti kari gi chari bino ngasi tungi miron singda drug sa da nabagida makta drug tagi nathai nabagida makta इनखल ना सिंगी लेकाय लंपाक स्पोर्ट की कॉम्प्लेक्स बैम सागर पकड़ना स्पोर्ट की एटमॉस्फियर में क्रिएट तौरकंदा स्पोर्ट की एटमॉस्फियर फजब तौरकंदा नहा सिंग इमोरल प्रैक्टिस तौर ड्रग साबग वखन फौलीबसे कोक पंगमगनी हैबसे आइगे असिप थाजबनी टीम जॉय कुमार सिंधुना बिष्णुपुर केंद्र की मनुंग चनबा तोकपोकपी खुलदा ngarang ईश्राम रजिस्ट्रेशन तौबगी थौरम अमा पांगथोखरे टीम जॉय कुमार की ब्रोजेन निंगथौजम के समरजीत ओ प्रदीप सरांगथेम इंडिया ओ रोहित हैसनाम नागेश्वर अमदी ओ रजितना टेक्निकल स्टाफ ओइदुना थौरम अदु मपुंग फाना पांगथोखी केंद्र असिदा बीजेपी की मिरेप ओइनबा थौरांग तौरिबा निंगथौजम जॉय कुमारना अचंगबा सेनफम खुदिंगमा पुथोकपगा लोइनना मियोय चनी हेना ईश्राम लेबर कार्ड सानबा रजिस्ट्रेशन तौखी अहानब यूथ गॉस्पेल ओलंपिक्स की थौरम गसी नोने डिस्ट्रिक्ट की खुमजीदा लेबा बेरियन बप्टिस्ट चर्च ता हौदोखरे टुवर्ड्स द गोल थ्रू क्रिस्ट हाइबा हिरम असिदा बेरियन बप्टिस्ट मिनिस्ट्री ना पांगथोकबा थौरम असि हौदोकपदा फॉरेस्ट मिनिस्ट्री अवांगबाव न्यूमाई हानगी एमएलए अमसुंग एनपीएफ मणिपुर यूनिट की वाइस प्रेसिडेंट खांगथोंगनांग पानमईसु सरुक याखी थौरम असि डिसेंबर 15 फाउबा चथगनी इम्फाल तमेंगलोंग अमसुंग नोनेदगी पुन्ना फुटबॉल टीम 39 अमसुंग वॉलीबॉल टीम 3 ना सरुक यादुना मखोई मखोईगी हईसिंगबसिंग उतकदौरी ngasi imphal da phongba pauche singi maruiba paukhra yengminasi sangai express Nagaland da AR na mi cham taraga humdoi hatkre irang haurakpadagi lanmi ama sire gari ahum mai thakre COVID-19 Omicron variant positive oiba masing kunmathoi sukre COVID-19 fagalakpagi chang cha da marfudara nipan dasmik taraga mari yaure Ayush Hospital Taret Dispensary Tara Manga Linglagani Sonowal Pokna Farm Ayush की Dispensary Tara Manga Hospital Taret Saragani Sonowal Nagaland the Security Force na Miyoi Taraga Humdoi Hatkre Miyamgi Irang da Personnel Amasire India Myanmar border gi white paper puthokuna taksilagani Maharashtra da Taret Delhi da ama nauna Omicron positive oire Naharol gi thaudang Moreda famung yankai leiba Ayush Hospital Sangakre District Khudingda Ayush ki Dispensary Tara Manga Linkalagani Sonowal Fake Finding Report Pisinduna Akanba Khongjang Sangsilagani UCM SHG gi atonba paisa PWD gas purakibani BJP ga mari leinade atonba senfam singbada yanare Miyam kham thengna awaba pi kiba Congress laingak la khalagum si Chief Minister Huyen Lampau Nagaland da Lanmina Mijam Taraga Humdoi Hatkre Khunja Singh na security ki gari amadi Camp Singh Mai Thakre Home Minister Amit Sahana condemn tokre Thijanna ba SIT Semkre Manipur Chaukat Handuna Lairiba Isu Singh Kokhangani and Ibohal Manipur Lokayuktana Lenga ki mathakta file taurapa case withdraw tawjakre Singzamai gi development amasung thabak hapada sel laude Khemchan Hauzi karoi bida maru oiba paw mukhana Malim da maming lerba Manipur gi Loktak Pat awangba thaki tourism destination ama oina semgalagani haina Chief Minister N Birena Phongdokre NICDCL ga yanakhiba wafam sing thabak ta onthoktana leibagi mayokta yaningdaba phongdoktuna Imphal More lambi NH 102 da lambi pakthok chakthokpagi thabak village chief mapanna thingjinkhre
amadi Lok Sabha da opposition na Nagaland mihak janing de haina condemn tawkhibaga loinana thodog asi thizana ba government da dabi tawkhri matang asa Pony TV na pizaba nuthilgi Manipuri Pauloi zare yengbiri papumna makpu amukana khurumjari